Chief Minister Yumnam Khemchana Senapati District United Naga Council ki Luchingba Singa Unaduna Economic Blockade Handokna Bhaijakrai Senapati ki DC Officer United Naga Council ki Luchingba Singa Unabaduda Deputy Chief Minister Losi Dikho MLA Amade District Officials Sing Susarukyaki DC Officer Pangthokpa Mifamaduda CM na UNC da Economic Blockade Handoktuna Lamdam asida ingtapa puraknabagidamak paikhaliba khongthang asida sawgatpiu haiki Mifamaduda Naga Micham Taruk Hatkibagi Matungda Oirakliba Fibam Singi Matangdasu Kupna Kanaki Mifamadugi Matangda UNC President NG Lord Hona CM ga Unabagi Mifam Adu Mahey Yanba Mifam Amani Naga Micham Taruk Hatkibagi Matangda Justice Piba Chenaba Singamadi Shu Thugairiba Kuki Melatan Singh Faba Yauna Wafam Mari Yauba Charter of Demand CM da Pisinki Hairi Mifamaduda Warashin Purakpangam Kidrabasu Miam Yoiba Nungaitaba Madi Pendaba State Asida Peace Amadi Mahusagi Punsida Hanjil Hanabagi Matangda Kumna Kanaki Haiba Wafam Lor Hona Fongdoraki Nakalamarom the CM Gi Sanapati Kongcha Dadu Yaninda Fongdoktuna Lambida protest Oki Sanapati Gi Miamna CM na Lakpaki Lambida Amuba Machugi Flag Paiduna CM Gi Kongcha Dadu Yaninda Fongdoki